ꯅꯠꯇ꯭ꯔꯒ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯅꯗꯤ ꯄꯥꯎꯗꯝꯕꯗꯤ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯗꯨꯕꯨ ꯃꯦꯟ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯉꯥꯏꯔꯦ ꯑꯃꯁꯨ ꯃꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯐꯣꯂꯣꯋꯔ ꯌꯥꯝꯗꯅ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯗꯅ ꯄꯥꯎ ꯍꯦꯛ ꯊꯥꯗꯣꯛꯄꯗ ꯃꯤ ꯂꯣꯏ ꯈꯪꯒꯅꯤ ꯑꯗꯥ ꯈꯪꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯦꯖ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯐꯣꯂꯣꯋꯔꯁꯤ ꯌꯥꯝꯅꯕ ꯃꯥꯒꯤ ꯂꯥꯏꯛ ꯀꯃꯦꯟꯗꯨ ꯌꯥꯝꯅꯕꯒꯤꯗꯃꯛꯇ ꯄꯥꯎ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯆꯨꯝꯃꯤ ꯅꯠꯇ꯭ꯔ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯃꯥꯡꯖꯕꯅ ꯀꯔꯤꯅೋ ꯇꯣꯡꯖꯕꯅ ꯀꯔꯤꯅꯣ ꯁꯨꯡꯈꯪ ꯈꯪꯗꯅ ꯄꯣꯁט ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩ ꯃꯦꯁꯦꯖ ꯑꯃ ꯑꯍꯥꯟꯕꯗ ꯄꯤꯖꯔꯤ ꯍꯣꯏ ꯑꯩꯉꯣꯟꯗ ꯍꯦꯟꯅꯁꯨ ꯅꯈꯣꯏꯅ ꯍꯦꯟꯅ ꯏꯟꯇꯦꯂꯤꯖꯦꯟ ꯑꯗꯩꯗꯤ ꯍꯦꯟꯅ ꯈꯪꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯗꯤ ꯀꯩꯝꯁꯨ ꯈꯪꯕ ꯅꯠꯆꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯀꯩꯅꯣ ꯇꯧꯗꯅ ꯂꯤꯡꯅꯗꯅ ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯕꯁꯨ ꯅꯠꯆꯗꯦ ꯑꯩꯗꯤ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯄꯦꯖ ꯈꯔ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯆꯨꯝꯅ ꯊꯥꯒꯠꯄꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯗꯨꯗ ꯑꯆꯨꯝꯕ ꯊꯥꯒꯠꯄ ꯃꯇꯝꯗ ꯇꯣꯡꯖꯕꯅ ꯀꯔꯤꯅꯣ ꯃꯥꯡꯖꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯦ ꯇꯣꯡꯖꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯃꯥꯡꯖꯕꯁꯦ ꯀꯔꯤꯅோ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯟ ꯂꯩꯔꯤꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯊꯧꯕꯁꯤꯡꯒꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯅꯀꯣ ꯑꯊꯧꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯨꯡꯈꯟ ꯈꯟꯗꯗꯕꯒꯤ ꯃꯑꯣꯡ ꯈꯔ ꯄꯦꯖ ꯈꯔ ꯊꯦꯡꯅꯖꯩ ꯂꯣꯏ ꯄꯦꯖ ꯈꯨꯗꯤꯡꯃꯛꯇꯗꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯈꯔ ꯑꯃꯗꯤ ꯔꯣꯡ ꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯏꯕꯒꯨꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕ ꯌꯥꯕ ꯏꯟꯐꯣꯔꯃꯦꯁꯟꯒꯨꯝꯕꯁꯦ ꯍꯦꯛꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯇꯧꯕꯤꯕ ꯑꯗꯣ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯄꯣꯁꯇ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯅꯤ ꯌꯥꯔꯤꯕ ꯃꯈꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯏꯁꯣꯔ ꯈꯣꯏꯔꯝꯁꯤ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯄꯨꯗ ꯊꯧꯅꯤꯁꯦꯅ ꯑꯗꯣ ꯈꯔ ꯑꯃꯅꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯔꯤ ꯈꯔ ꯑꯃꯅꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔ ꯖꯁ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯖꯁ ꯄꯣꯏꯟ ꯑꯝꯇꯪ ꯊꯝꯕꯤꯔꯒ ꯂꯣꯏꯔꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯑꯊꯧꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯞꯄꯤ ꯊꯧꯅꯥ ꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯍꯦꯟꯕ ꯋꯥꯍꯩ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒ ꯃꯥꯟꯅꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒ ꯃꯥꯟꯅꯧ ꯌꯥꯄꯣꯟꯇꯦꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒ ꯕꯔꯃꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒ ꯃꯥꯟꯅꯧ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯥꯒꯤ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯁꯨ ꯀꯃꯥꯏꯅ ꯂꯩꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯅꯩꯅꯕ ꯑꯃꯗꯤ ꯆꯪꯕ꯭ꯔꯥꯅ ꯈꯜꯂꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯕ ꯄꯣꯠꯅꯤꯀꯣ ꯃꯁꯤꯅ ꯑꯩꯅ ꯍꯥꯏꯕꯅ ꯍꯦꯛꯇ ꯆꯨꯝꯅꯤ ꯍꯥꯏꯕꯁꯨ ꯂꯩꯖꯗꯦ ꯕꯠ ꯑꯩꯈꯣꯏꯅ ꯇꯣꯡꯖꯕꯅ ꯀꯔꯤꯅꯣ ꯃꯥꯡꯖꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗꯅꯦꯕ ꯑꯩꯅ ꯃꯤꯌꯥꯝꯗ ꯄꯤꯖꯅꯤꯡꯕ ꯄꯣꯠꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯕꯨ ꯄꯥꯎ ꯑꯃ ꯐꯣꯡꯕ ꯃꯇꯝꯗ ꯀꯔꯝꯕꯅ ꯆꯨꯝꯃꯤꯅꯣ ꯀꯔꯝꯕꯅ ꯂꯥꯜꯂꯤꯅꯣ ꯑꯗꯩꯗꯤ ꯀꯔꯝꯕꯅ ꯇꯣꯡꯖꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯥꯎ ꯐꯣꯡꯕꯁꯤꯡꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯐꯝꯗ ꯇꯥꯔꯣꯏꯗꯕ ꯑꯋꯥꯐꯝꯗ ꯀꯩꯁꯨ ꯁꯣꯏꯔꯣꯏꯗꯕ ꯄꯣꯠꯇꯣ ꯁꯣꯏꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯑꯇꯧꯕ ꯃꯁꯛꯇꯤ ꯈꯪꯖꯗꯦ ꯀꯩꯝ ꯇꯧꯕ ꯅꯠꯇꯦ ꯑꯩ ꯀꯔꯤꯅꯣ ꯈꯪꯕ ꯅꯠꯇꯦ ꯐꯦꯁꯕꯨꯛꯇ ꯄꯣꯁט ꯇꯧꯈꯠꯂꯛꯑꯦ ꯑꯗꯨ ꯍꯦꯛ ꯄꯥꯕ ꯃꯇꯝꯗ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯗ ꯃꯣꯏꯅ ꯑꯋꯥꯕ ꯊꯦꯡꯅꯔꯝꯒꯗꯕꯗꯣ ꯑꯋꯥꯕ ꯊꯦꯡꯅꯗꯕ ꯑꯩꯈꯣꯏꯗꯗꯤ ꯑꯩꯗꯤ ꯐꯔꯦꯕ ꯑꯩꯁꯨ ꯀꯩꯝ ꯊꯦꯡꯅꯗꯦꯕ ꯑꯋꯥꯕꯁꯦ ꯑꯗꯣ ꯑꯩꯅ ꯊꯦꯡꯅꯗꯕ ꯁꯨꯃꯥꯏꯅ ꯊꯦꯡꯅꯗꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯑꯃ ꯄꯤꯔꯦ ꯄꯥꯎ ꯄꯤꯔꯤꯕ ꯄꯣꯠꯇꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯋꯥꯈꯜ ꯊꯥꯗꯕꯤꯌꯣꯕ ꯑꯗꯨꯗꯤ ꯁꯨꯡꯅꯠ ꯅꯠꯇꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯆꯨꯝꯃꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯐꯥꯛ ꯂꯥꯎꯅ ꯁꯤꯌꯥꯔ ꯇꯧꯕ ꯑꯩꯈꯣꯏ ꯌꯥꯝ ꯍꯦꯟꯃꯟꯈ꯭ꯔꯦ ꯐꯦꯁꯕꯨꯛꯁꯤꯗꯀꯣ ꯑꯗꯣ ꯑꯩꯁꯨ ꯍꯦꯜꯂꯦꯅ ꯍꯥꯏꯔꯛꯑꯝꯒꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯇꯥꯅꯤꯡꯗꯦ ꯀꯥꯏ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯂꯣꯖꯤꯛꯁꯨ ꯈꯔ ꯁꯤꯖꯤꯟꯅꯁꯦꯕ ꯌꯦꯛꯅꯕꯁꯤꯡꯅ ꯀꯣꯛ ꯊꯥꯗꯔꯒ ꯂꯥꯟ ꯇꯧꯋꯤ ꯑꯩꯈꯣꯏꯅ ꯀꯣꯛ ꯊꯥꯗꯕꯒꯤ ꯀꯩꯅꯣꯁꯤꯗ ꯏꯂꯩ ꯂꯩꯇꯕ ꯕ꯭ꯂꯥꯏꯟꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕꯁꯦ ꯌꯥꯝ ꯊꯦꯡꯅꯩ ꯃꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯊꯧꯕꯁꯤꯡꯒꯤ ꯑꯃꯗꯤ ꯐ꯭ꯔꯟ ꯂꯥꯏꯟꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯈꯔ ꯈꯟꯁꯦꯕ ꯐ꯭ꯔꯟ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯧꯔꯛꯄꯗꯤ ꯑꯩꯈꯣꯏ ꯈꯔ ꯑꯦꯛꯁꯦꯞ ꯇꯧꯁꯤ ꯑꯊꯧꯕꯁꯤꯡꯅ ꯇꯧꯔꯛꯑꯀꯥꯟꯗ ꯑꯗꯩꯗꯤ ꯐ꯭ꯔꯟ ꯂꯥꯏꯟꯁꯤꯡꯅ ꯇꯧꯔꯛꯑꯀꯥꯟꯗ ꯑꯣ ꯆꯨꯝꯃꯕ ꯃꯥꯜꯂꯤꯀꯣ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯈꯟꯗꯕ ꯌꯥꯏꯑꯕ ꯑꯗꯨꯗꯤ ꯁꯨꯡꯅ ꯅꯠꯇꯅ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤ
ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯍꯥꯏꯔꯒꯦꯕ ꯃꯤꯉꯣꯟꯗꯗꯤ ꯑꯩ ꯄ꯭ꯔꯃꯥꯟꯗꯤ ꯄꯤꯖꯔꯣꯏꯒꯦ ꯑꯩ ꯏꯁꯥꯃꯛꯁꯦ ꯂꯥꯟ ꯁꯨꯡ ꯌꯥꯎꯗꯕ ꯑꯩꯅ ꯂꯥꯟ ꯌꯥꯎꯕ ꯁꯥꯗꯅ ꯃꯁꯤꯗ ꯍꯦꯛꯇ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯐꯥꯛ ꯂꯥꯎ ꯇꯧꯔꯨꯕ ꯃꯇꯝꯗ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯁꯨꯡꯈꯪ ꯈꯪꯗꯅ ꯇꯧꯔꯨꯕ ꯃꯇꯝꯗ ꯁꯣꯛꯇꯣꯏꯁꯦ ꯃꯥꯡꯖꯗꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯤ ꯂꯥꯟ ꯆꯪꯉꯤꯕ ꯃꯈꯣꯏꯗꯨꯅꯦꯕ ꯂꯥꯟ ꯆꯪꯉꯤꯕ ꯃꯈꯣꯏꯗꯨꯅꯦꯕ ꯑꯋꯥꯕ ꯇꯥꯔꯤꯁꯦ ꯑꯩꯉꯣꯟꯗꯗꯤ ꯁꯣꯛꯑꯣꯏꯕ ꯑꯗꯣ ꯑꯩ ꯁꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯩꯝ ꯊꯤꯗꯅ ꯑꯩ ꯑꯄꯥꯝꯕꯗ ꯇꯧꯕ ꯃꯇꯝꯗ ꯁꯣꯛꯏꯁꯦ ꯃꯈꯣꯏꯅꯦꯕ ꯃꯁꯤꯃꯇꯪ ꯑꯩ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯉꯦꯅ ꯇꯧꯕꯅꯤ ꯕꯔꯃꯥꯗ ꯀꯔꯤ ꯊꯣꯛꯂꯤ ꯑꯗꯩꯗꯤ ꯀꯩꯅꯣꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯔꯤ ꯊꯣꯛꯏ ꯏꯟꯗꯤꯌꯥꯗ ꯀꯔꯤ ꯊꯣꯛꯏ ꯂꯩꯗꯅ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯅꯨꯡꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯄꯥꯟꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯒꯤꯁꯨ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯐꯣꯡꯅꯤꯡꯉꯦ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯦꯖ ꯄꯥꯏꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅꯦ ꯈꯔ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯥꯎꯅꯤꯡꯕꯁꯨ ꯆꯤꯟꯗꯤ ꯊꯤꯅꯤꯡꯉꯒ ꯋꯥꯁꯦ ꯉꯥꯡꯅꯤꯡꯕꯅꯦ ꯑꯗꯣ ꯑꯩ ꯆꯤꯟꯗꯤ ꯊꯤꯅꯤꯡꯗ꯭ꯔꯦ ꯂꯥꯏꯐꯇ ꯁꯤꯁꯤꯅ ꯑꯃꯨꯛ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯆꯠꯍꯜꯂꯛꯄꯁꯨ ꯌꯥꯏ ꯆꯤꯟ ꯊꯤꯔꯒꯅ ꯊꯤꯅ ꯉꯥꯡꯉꯒꯅꯦ ꯑꯩ ꯍꯥꯏꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯒꯤ ꯉꯥꯡꯕꯒꯤ ꯔꯥꯏꯠ ꯍꯛ ꯑꯩꯉꯣꯟꯗ ꯀꯅꯥꯅꯁꯨ ꯄꯤꯗꯦ ꯑꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯕꯗꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯏꯖꯕ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯦꯞꯁꯤ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯐꯕ ꯃꯦꯔꯤꯠ ꯑꯦꯟ ꯗꯤꯃꯦꯔꯤꯠꯇ ꯑꯩꯈꯣꯏ ꯈꯪꯉꯒ ꯊꯕꯛ ꯄꯣꯁ ꯇꯧꯁꯤ ꯁꯤꯌꯥꯔ ꯇꯧꯁꯤ ꯋꯥ ꯉꯥꯡꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯨ ꯅꯁꯥꯒꯤ ꯄꯣꯁꯇꯣ ꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒ ꯅꯁꯥꯒꯤ ꯄꯦꯖꯇꯣ ꯀꯩꯅꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯣꯂꯣꯋꯔ ꯌꯥꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯛ ꯌꯥꯝꯅꯕ ꯁꯤꯌꯥꯔ ꯌꯥꯝꯅꯕꯒꯤꯗꯃꯛꯇ ꯄꯣꯁ ꯇꯧꯔꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯃꯉꯥꯏꯔꯦ ꯀꯅꯥꯒꯨꯝꯕ ꯈꯔ XYZ ꯈꯔꯅ ꯑꯩꯅ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯗ ꯑꯩ ꯇꯣꯡꯖꯕꯅ ꯀꯔꯤꯅꯣ ꯃꯥꯡꯖꯕꯅ ꯑꯩ ꯀꯩꯅꯣ ꯁꯨꯡꯈꯪ ꯈꯪꯖꯗꯦ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯗꯣ ꯑꯈꯪꯕ ꯅꯈꯣꯏꯗꯤ ꯃꯨꯟꯅ ꯈꯟꯊꯕꯤꯌꯣꯕ ꯁꯤꯅꯤ ꯑꯩꯒꯤ ꯃꯦꯁꯦꯖ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟꯁꯦ ꯉꯔꯥꯡ ꯃꯃꯥꯡ ꯑꯩ ꯂꯥꯏꯚ ꯑꯃ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦꯅ ꯇꯧꯔꯝꯕꯅꯦ ꯑꯩ ꯇꯣꯄꯤꯛ ꯈꯔ ꯄꯨꯈꯠꯆꯩ ꯑꯩ ꯂꯥꯏꯚꯁꯦ ꯈꯔ ꯊꯥꯗꯣꯛꯆꯒꯦ ꯉꯁꯤꯗꯤꯀꯣ ꯌꯥꯝ ꯁꯥꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯕꯁꯤꯗ ꯀꯃꯥꯏ ꯂꯩꯒꯦꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯏꯅꯥꯎ ꯑꯃꯅ ꯃꯥꯒꯤ ꯄꯤꯁ ꯔꯦꯂꯤ ꯑꯃ ꯆꯠꯈꯤꯑꯕ ꯄꯤꯁ ꯔꯦꯂꯤ ꯆꯠꯂ ꯃꯇꯨꯡꯁꯤꯗ ꯃꯥꯅ ꯄꯥꯎꯖꯦꯜ ꯄꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯦ ꯄꯤꯁ ꯂꯥꯛꯅꯕ ꯈꯣꯠꯅꯕ ꯍꯥꯏꯗꯅ ꯃꯥꯁꯦ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯍꯧꯔꯛꯄ ꯃꯥꯟꯈꯤ ꯑꯗꯣ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯑꯃ ꯉꯔꯥꯡ ꯅꯍꯥꯟ ꯚꯥꯏꯔꯦꯜ ꯑꯣꯏꯒꯦ ꯅꯍꯥꯟꯁꯦꯀꯣ ꯃꯃꯥꯡꯗꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯦ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯤꯌꯥꯔ ꯇꯧꯕ ꯄꯣꯁט ꯇꯧꯕ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗꯨꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨ ꯇꯧꯈ꯭ꯔꯤꯀꯣ ꯑꯗꯣ ꯉꯔꯥꯡꯃꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯏꯔꯤꯕ ꯏꯅꯥꯎꯗꯣ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯤꯔꯥꯟꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯌꯦꯜꯍꯧꯃꯤꯒꯤ ꯑꯣꯏꯕ ꯌꯦꯛ ꯁꯂꯥꯏ ꯂꯩꯕꯁꯤꯡꯒꯤ ꯐꯤꯔꯥꯟꯁꯦ ꯄꯥꯏꯔꯒ ꯄꯤꯁ ꯆꯠꯂꯝꯕ ꯏꯅꯥꯎꯗꯣ ꯃꯈꯨꯠꯇ ꯏꯔꯝꯗꯝꯁꯦ ꯉꯥꯛꯇ ꯌꯥꯗꯦ ꯃꯩꯇꯩꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯄꯤꯁꯇꯨꯒꯤ ꯈꯜꯂꯝꯃꯤꯕ ꯄꯣꯠꯇꯨꯒ ꯉꯁꯥꯏꯒꯤ ꯄꯦꯜꯂꯛꯇꯗꯅ ꯏꯖꯥꯇꯤ ꯉꯥꯛꯇ ꯌꯥꯗꯦ ꯍꯥꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯈꯤꯕ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯃꯥꯁꯨ ꯃꯁꯥꯒꯤ ꯈꯨꯠꯂꯥꯏꯗꯣ ꯄꯥꯏꯈꯤꯕꯅꯦꯕ ꯃꯥꯗꯣ ꯄꯥꯏꯅꯤꯡꯉꯒ ꯍꯦꯛꯇ ꯄꯥꯏꯕ ꯑꯣꯏꯔꯝꯃꯣꯏꯕ ꯄꯤꯁ ꯄꯥꯝꯃꯝꯕ ꯏꯅꯥꯎꯗꯨꯅ ꯑꯗꯨ ꯄꯥꯏꯔꯛꯄ ꯍꯥꯏꯕꯁꯦ ꯃꯥꯒꯨꯝꯕ ꯀꯌꯥꯅꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯗꯣꯏꯁꯦ ꯃꯁꯤ ꯒꯣꯔꯃꯦꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯀꯚꯔꯦꯖꯇ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯂꯩꯕꯥꯛ ꯒꯣꯔꯃꯦꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟ ꯂꯥꯏꯟꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯅꯤꯡꯉꯒ ꯈꯨꯠꯂꯥꯏ ꯄꯥꯏꯈꯤꯕ ꯅꯠꯇꯦ ꯅꯣꯡꯃꯩ ꯄꯥꯏꯅꯤꯡꯉꯒ ꯅꯣꯡꯃꯩ ꯄꯥꯏꯈꯤꯕ ꯅꯠꯇꯦ ꯃꯈꯣꯏꯁꯤꯡꯗꯣ ꯏꯔꯝꯗꯝꯁꯦ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯕꯨ ꯊꯨꯒꯥꯏꯒꯦ ꯈꯜꯂꯤꯕ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯒꯦ ꯈꯜꯂꯤꯕ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯒꯣꯔꯃꯦꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯈꯤꯕ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯂꯩꯔꯛꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯁꯨ ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯅꯤꯡꯉꯒ ꯄꯥꯏꯈꯤꯕ ꯅꯠꯇꯦ ꯃꯈꯣꯏꯁꯨ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯁꯤꯗ ꯂꯥꯛꯅꯕ ꯁꯤꯟꯒꯦ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯅ ꯐꯖꯅ
ꯃꯈꯣꯏꯕꯨ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯃ ꯆꯪꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯍꯥꯟ ꯂꯣꯏꯕꯗꯤꯕꯨ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯅꯤꯀꯣ ꯑꯩꯅ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯈꯤꯇꯪ ꯑꯩꯅ ꯑꯦꯗ ꯇꯧꯖꯕꯅꯤ ꯋꯥꯔꯤꯕꯨꯗꯤ ꯍꯧꯖꯤꯛ ꯀꯥꯎꯟꯇꯔ ꯇꯧꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯦꯠꯅꯔꯒ ꯇꯧꯕ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯗ ꯁꯨꯝ ꯂꯩꯕꯒꯤ ꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯗꯤꯂꯤꯚꯔꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯤꯞꯁ ꯂꯧꯕꯤꯕ ꯑꯗꯩꯗꯤ ꯄꯩꯁꯥ ꯁꯤ ꯄꯤꯕꯤꯌꯨ ꯑꯗꯨ ꯄꯤꯕꯤꯌꯨ ꯑꯗꯥ ꯄꯤꯌꯨ ꯈꯣꯠꯂꯨꯅ ꯗꯤꯂꯤꯚꯔ ꯇꯧꯔꯤꯕ ꯗꯤꯂꯤꯚꯔ ꯕꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯚꯔ ꯇꯧꯕ ꯃꯐꯝꯗꯨꯗ ꯍꯥꯏꯔꯛꯄꯒꯨꯝꯕ ꯑꯗꯨ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯄꯦꯟꯗꯕꯅꯤ ꯈꯪꯗꯦ ꯃꯁꯥꯗ ꯊꯦꯡꯅꯕꯅꯤ ꯈꯪꯗꯦ ꯄꯣꯁ ꯑꯃ ꯊꯥꯒꯠꯂꯛꯑꯦ ꯄꯣꯁꯇꯨꯗ ꯁꯨꯃꯥꯏꯅ ꯇꯤꯞ ꯂꯧꯕꯒꯤ ꯀꯩꯅꯣꯁꯦ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅꯁꯨ ꯑꯃ ꯍꯥꯏꯅꯈ꯭ꯔꯦꯀꯣ ꯇꯤꯞ ꯄꯤꯕ ꯄꯤꯗꯕ ꯅꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯄꯤꯕ ꯄꯤꯗꯕ ꯅꯈꯣꯏꯒꯤ ꯈꯨꯠꯇꯕꯨꯗꯤ ꯂꯩ ꯅꯈꯣꯏꯒꯤ ꯔꯥꯏꯠꯅꯦ ꯄꯤꯅꯤꯡꯉꯦ ꯄꯤꯌꯨ ꯄꯤꯅꯤꯡꯗ ꯇꯣꯛꯎ ꯅꯣꯏꯅ ꯑꯄꯥꯝꯕꯅꯦ ꯍꯣꯏ ꯃꯈꯣꯏꯒꯤ ꯁꯦꯂꯔꯤ ꯐꯪꯉꯤ ꯑꯗꯨ ꯐꯪꯉꯤ ꯌꯥꯏ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤꯗ ꯄꯣꯁ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯕꯅꯣ ꯅꯪꯅ ꯄꯤꯅꯤꯡꯉꯦ ꯐꯔꯦ ꯄꯤꯅꯤꯡꯗ꯭ꯔ ꯐꯔꯦ ꯃꯁꯤꯗ ꯗꯦꯂꯤꯚꯔ ꯇꯧꯔꯤꯕ ꯃꯈꯣꯏꯁꯤꯡꯒꯤ ꯑꯋꯥꯕꯗꯣ ꯈꯤꯇꯪ ꯅꯪꯅ ꯎꯕ ꯉꯝꯗꯕꯤꯗ ꯃꯈꯣꯏꯒꯤ ꯇꯣꯂꯣꯞꯇꯨꯗꯪꯅ ꯅꯪꯅ ꯎꯔꯒ ꯅꯈꯣꯏ ꯇꯣꯂꯣꯞ ꯐꯪꯉꯕꯅꯤ ꯅꯈꯣꯏꯗꯤ ꯐꯪꯗꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯣꯝ ꯇꯧꯔꯤꯕ ꯑꯦꯅꯤ XYZ ꯑꯃꯅ ꯗꯦꯂꯤꯚꯔ ꯕꯣꯏꯁꯤꯡꯕꯨ ꯍꯦꯛꯇ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯀꯣ ꯁꯦꯡꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯥꯏꯖꯒꯦ ꯑꯩꯈꯣই ꯁꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯆꯥꯄꯣꯠ ꯆꯥꯔꯦ ꯍꯣꯇꯦꯜꯗ ꯇꯁꯦꯡꯅ ꯍꯣꯇꯦꯜꯗ ꯂꯩꯕ ꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯔꯚꯤꯁ ꯇꯧꯕ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯨꯄꯥ 10ꯅꯤ ꯈꯪꯗꯦ 30ꯅꯤ ꯈꯪꯗꯦ 50ꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯄꯥꯔꯇꯤꯗꯨꯒꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯆꯥꯔꯕꯒꯤ ꯃꯇꯨꯡ ꯏꯟꯅ 100 ꯄꯤꯕꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯈꯤꯕꯀꯣ ꯑꯗꯨꯝ ꯇꯧꯔ ꯂꯩ ꯀꯩꯅꯣꯁꯤꯁꯨ ꯁꯥꯎꯟ ꯌꯥꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯨ ꯅꯪꯁꯤꯁꯨ ꯁꯥꯎꯟ ꯌꯥꯗꯕ꯭ꯔꯥ ꯁꯥꯎꯟ ꯇꯥꯗ꯭ꯔꯦ ꯏꯌꯥꯝꯕ ꯄꯦꯖ ꯈꯔꯅ ꯌꯦꯛꯅꯕ ꯃꯁꯤꯡ ꯍꯦꯟꯗꯧꯔꯦ ꯄ꯭ꯂꯤꯖ ꯁꯥꯎꯟ ꯌꯥꯕ꯭ꯔꯥ ꯌꯥꯔꯗꯤ ꯌꯥꯏ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯕ ꯂꯥꯏꯚ ꯌꯦꯡꯉꯤꯕꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯍꯦꯛꯇꯅ ꯌꯥꯔꯦ ꯑꯣꯀꯦ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯗꯤꯂꯤꯚꯔꯤ ꯃꯇꯥꯡꯗꯣ ꯍꯥꯏꯕꯗꯤ ꯗꯤꯂꯤꯚꯔ ꯇꯧꯔꯤꯕ ꯃꯤꯗꯨꯗꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯆꯩꯊꯦꯡꯁꯦ ꯊꯦꯡꯅꯔꯛꯑꯕꯅꯦꯕ ꯊꯦꯡꯅꯕꯗꯤ ꯅꯣꯡꯖꯨ ꯊꯥꯅꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦꯕ ꯕꯠ ꯍꯣꯇꯦꯜꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯋꯥ ꯃꯩꯁꯥ ꯑꯗꯨ ꯑꯗꯥ ꯐꯪꯗꯕꯤꯗ ꯑꯗꯨꯕꯨ ꯐꯝꯃꯒ ꯂꯩꯔꯤꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯆꯥꯔꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨꯕ ꯉꯁꯥꯏꯒꯤ ꯍꯣꯇꯦꯜꯗꯨꯗ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯈꯪꯉꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯀꯩꯅꯣꯝꯃ ꯃꯥꯒꯤ ꯂꯨꯄꯥ 10ꯅꯤ ꯈꯪꯗꯦ 10ꯅꯤ ꯄꯤꯕꯤꯌꯦꯕ ꯑꯗꯨꯒ ꯗꯤꯂꯤꯚꯔ ꯂꯥꯛꯏꯕ ꯃꯈꯣꯏꯗꯗꯤ ꯀꯩꯗꯧꯕꯒꯤ ꯄꯤꯕꯗ ꯅꯁꯥꯗ ꯆꯤꯡꯅꯔꯤꯗꯨ ꯀꯔꯤꯒꯤꯅꯣꯕ ꯂꯨꯄꯥ 10 ꯄꯤꯕꯗ ꯀꯔꯤ ꯃꯥꯡꯖꯕ ꯂꯩꯒꯦꯕ ꯑꯩꯁꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯗꯤꯂꯤꯚꯔ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯗ ꯐꯪꯗꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯃꯗ ꯐꯪꯗꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯣꯟꯂꯥꯏꯟꯗ ꯆꯦꯜꯂꯀꯥꯟꯗ ꯗꯤꯂꯤꯚꯔ ꯇꯧꯔꯛꯏꯅꯦ ꯅꯪ ꯅꯁꯥꯅ ꯂꯩꯔꯨꯔꯒꯗꯤ ꯉꯁꯥꯏꯒꯤ ꯂꯨꯄꯥ 10 ꯍꯣꯏ ꯁꯦꯞ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯣꯐꯔ ꯉꯥꯏꯔꯤꯅꯦꯕ ꯄꯥꯔꯁꯦꯟꯇꯦꯖ 70%ꯅꯤ ꯈꯪꯗꯦ 60%ꯅꯦ ꯑꯣꯐꯔ ꯇꯧꯕ ꯉꯥꯏꯔꯒ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯃꯗꯨꯗꯒꯤ ꯑꯣꯐꯔ ꯇꯧꯔꯛꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯂꯩꯗꯣꯏꯁꯦ ꯁꯣꯝꯗ 1000 ꯄꯤꯕꯗꯣ ꯂꯨꯄꯥ 500ꯗ ꯂꯧꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯣ ꯂꯨꯄꯥ 500 ꯀꯥꯟꯅꯈ꯭ꯔꯕꯅꯦꯕ ꯅꯪꯉꯣꯟꯗ 500 ꯀꯥꯟꯅꯈ꯭ꯔꯒꯗꯤ ꯅꯪꯉꯣꯟꯗꯒꯤ ꯂꯨꯄా 10 ꯑꯃ ꯍꯦꯟꯅ ꯄꯤꯈꯤꯕꯗ ꯅꯪ ꯁꯤꯔꯗ꯭ꯔꯕ ꯁꯤꯔꯣꯏꯕ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯃꯥꯡꯖꯕ ꯂꯩꯔꯣꯏꯕ ꯕꯠ ꯗꯤꯂꯤꯚꯔ ꯇꯧꯔꯤꯕ ꯗꯤꯂꯤꯚꯔ ꯕꯣꯏ ꯅꯠꯇ꯭ꯔꯒ ꯗꯤꯂꯤꯚꯔ ꯅꯨꯄꯤꯗꯣ ꯃꯈꯣꯏꯗꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯂꯨꯄꯥ 10 ꯍꯦꯟꯅ ꯄꯤꯕꯤꯔꯛꯑꯦꯅ ꯃꯉꯣꯟꯗ ꯍꯔꯥꯎꯖꯗꯣꯏꯅꯦꯕ ꯑꯆꯣꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅꯁꯨ ꯄꯤꯈꯤꯕ ꯑꯗꯨꯝ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯇꯕ ꯅꯠꯇꯦꯕ ꯗꯤꯂꯤꯚꯔ ꯇꯧꯔꯤꯕ ꯃꯈꯣꯏꯅ ꯋꯥꯔꯤ ꯄꯣꯠꯁꯦꯀꯣ ꯑꯩꯈꯣꯏꯅ ꯗꯤꯂꯤꯚꯔ ꯁꯨꯝ ꯇꯣꯏꯅ ꯂꯧꯕꯒꯤ ꯈꯪꯉꯦꯕ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯏꯁꯥꯃꯛ ꯆꯠꯄ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯗꯤꯂꯤꯚꯔ ꯑꯃꯅ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯣ ꯅꯣꯡ ꯃꯔꯛꯇ ꯗꯤꯂꯤꯚꯔ ꯄꯣꯠꯇꯣ ꯊꯤꯜꯂꯛꯈꯤꯕ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯁꯦꯞ ꯌꯥꯝ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯈꯤꯕ ꯑꯗꯣ ꯃꯥꯅ ꯃꯇꯝ ꯆꯥꯅ ꯊꯤꯜꯂꯛꯑꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯇꯣ ꯁꯤꯖꯤꯟꯅꯕ ꯈꯪꯗꯅ ꯂꯩꯔꯝꯕ ꯌꯥꯏꯑꯕ ꯑꯗꯣ ꯃꯥꯅꯗꯤ ꯑꯩ ꯗꯤꯂꯤꯚꯔꯗꯣ ꯄꯤꯔꯛꯄ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯂꯨꯄꯥ 10 ꯅꯠꯇ꯭ꯔꯒ 10ꯗꯣ ꯍꯦꯜꯂ ꯄꯤꯈꯤꯕ ꯃꯇꯝꯗ ꯍꯔꯥꯎꯕ ꯆꯠꯈꯤꯕ ꯃꯔꯝꯗꯤ ꯉꯁꯥꯏ ꯑꯋꯥꯕꯗꯣ ꯀꯣꯛꯈꯤꯕ ꯃꯉꯣꯟꯗ ꯃꯁꯤ ꯗꯤꯂꯤꯚꯔꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯆꯠꯇ꯭ꯔꯒꯁꯨ ꯑꯩ ꯈꯔ ꯈꯪꯕ ꯉꯝꯃꯦ ꯑꯗꯣ ꯑꯩ ꯈꯪꯉꯦ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯉꯁꯥꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯄꯣꯠ ꯆꯦꯟꯕ ꯃꯤꯁꯤꯡꯗꯣ ꯈꯪꯉꯝꯒꯅꯦꯕ
ꯌꯥꯝ ꯆꯦꯟꯕ ꯑꯃ ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯆꯦꯟꯕ ꯃꯤꯅꯗꯤ ꯈꯪꯉꯝꯗꯕꯤ ꯌꯥꯏ ꯃꯁꯤꯃꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩ ꯂꯥꯏꯚꯇ ꯊꯥꯗꯣꯛꯆꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏ ꯈꯪꯁꯤ ꯉꯁꯥꯏ ꯑꯩꯅ ꯄ꯭ꯔꯃꯥꯟ ꯑꯃ ꯄꯤꯕꯗꯣ ꯍꯣꯇꯦꯜ ꯑꯃꯗ ꯆꯥꯔꯤꯕ ꯃꯤꯗꯨꯅ ꯆꯥꯔꯤꯕ ꯃꯌꯨꯝꯗꯒꯤ ꯆꯠꯂꯒ ꯆꯥꯔꯤꯅꯦꯕ ꯍꯣꯇꯦꯜꯗ ꯔꯦꯁꯇꯨꯔꯦꯟꯇ ꯆꯠꯂꯤꯕ ꯆꯥꯔꯤꯕ ꯄꯣꯠꯇꯣ ꯃꯥꯁꯨ ꯑꯋꯥꯕꯗꯨ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯃꯤꯗꯨꯒꯤ ꯑꯋꯥꯕꯗꯨ ꯎꯔꯒ ꯃꯇꯦꯡ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯅ ꯂꯨꯄꯥ 10 ꯀꯨꯟ ꯄꯤꯔꯤꯅꯤ ꯃꯥꯒ ꯗꯤꯂꯤꯚꯔ ꯕꯣꯏꯗꯨꯒ ꯆꯥꯡꯗꯝꯅꯕꯗ ꯋꯥꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯗꯤꯂꯤꯚꯔ ꯆꯠꯂꯤꯕ ꯃꯤꯗꯨꯅꯦꯕ ꯍꯦꯟꯅ ꯋꯥꯗꯣꯏꯁꯦ ꯃꯁꯤ ꯈꯛꯇꯪ ꯑꯩ ꯃꯦꯁꯦꯖ ꯊꯝꯖꯒꯦ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯑꯗꯣ ꯗꯤꯂꯤꯚꯔꯒꯤ ꯃꯇꯥꯡꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯄꯤꯅꯤꯡꯉ ꯄꯤꯌꯨ ꯄꯤꯅꯤꯡꯉꯛꯇꯣ ꯅꯣꯏ ꯑꯄꯥꯝꯕꯅꯤ ꯑꯗꯨꯗꯤ ꯐꯣꯔꯁ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒꯁꯨ ꯅꯣꯏ ꯑꯄꯥꯝꯕꯅꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯗ ꯄꯤꯕꯤꯌꯣꯕ ꯃꯤꯅꯨꯡꯁꯤ ꯑꯃꯗ ꯑꯩ ꯏꯅꯥꯎꯒꯤꯅꯤ ꯏꯌꯥꯝꯕꯒꯤꯅꯤ ꯏꯆꯦꯒꯤꯅꯤ ꯁꯦ ꯁꯤ ꯀꯩꯅꯣꯝ ꯆꯥꯕꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯄꯤꯕꯤꯌꯣ ꯁꯤꯃꯇꯪ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯗꯨꯗ ꯅꯈꯣꯏꯅꯁꯨ ꯀꯩ ꯍꯥꯏ ꯗꯤꯂꯤꯚꯔ ꯆꯠꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯝꯐꯨꯗ ꯇꯧꯕ ꯅꯠꯇꯕ ꯂꯨꯄꯥ 10ꯗ ꯍꯥꯞꯄꯤꯌꯨ ꯂꯨꯄꯥ 10ꯗ ꯍꯥꯞꯄꯤꯌꯨ ꯁꯨꯃꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯌꯥꯝꯅ ꯐꯣꯔꯁꯐꯨꯜꯂꯤ ꯍꯥꯏꯗꯕꯤꯗꯀꯣ ꯃꯁꯤꯃꯁꯨ ꯑꯩ ꯃꯦꯁꯦꯖ ꯄꯤꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯄꯥꯕꯤꯔꯤꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯃꯔꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯗ ꯈꯔ ꯌꯥꯝ kena ꯊꯦꯡꯅꯗ꯭ꯔꯒꯁꯨ ꯍꯟꯗꯛꯇꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯐꯣꯡꯕ ꯃꯇꯝꯗꯁꯨ ꯅ꯭ꯌꯨꯁ ꯄꯦꯄꯔꯅ ꯐꯣꯡꯕꯁꯨ ꯑꯗꯒꯤꯗꯤ ꯃꯦꯗꯤꯌꯥꯅ ꯄꯥꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤ ꯂꯥꯟꯍꯧꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯍꯥꯏꯅ ꯄꯜꯂꯛꯄꯁꯦ ꯃꯁꯤꯃꯗꯤ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯗꯕ ꯉꯝꯗꯦ ꯇꯁꯦꯡꯅ ꯑꯩ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯑꯗꯒꯤꯗꯤ ꯃꯃꯤ ꯇꯤꯚꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩꯅ ꯊꯦꯡꯅꯖꯕ ꯃꯇꯝꯗꯁꯨ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯒꯤ ꯚꯣꯏꯁ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯚꯣꯏꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯦꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯤꯕ ꯂꯩꯇꯅ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡ ꯄꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔ ꯐꯣꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯗꯥꯏꯔꯦꯛ ꯃꯈꯣꯏꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯨꯔꯥꯟꯈꯤ ꯄꯣꯠ ꯍꯨꯔꯥꯟꯈꯤ ꯅꯣꯡꯃꯩ ꯃꯨꯠꯈꯤ ꯑꯗꯩꯗꯤ ꯍꯥꯠꯈꯤ ꯑꯗꯩ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯑꯃ ꯁꯤꯈ꯭ꯔꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯄꯥꯔꯛꯄꯗ ꯃꯁꯤ ꯑꯃ ꯐꯣꯡꯉꯛꯄꯁꯦ ꯀꯨꯀꯤꯒꯤ ꯆꯦꯅꯦꯜꯁꯤꯡꯅ ꯍꯥꯏꯔꯛꯄꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅꯁꯨ ꯇꯝꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯅꯁꯨ ꯁꯤꯁꯤꯅ ꯗꯥꯏꯔꯦꯛ ꯀꯨꯀꯤ ꯂꯥꯟꯍꯧꯕꯁꯤꯡꯅ ꯍꯥꯏꯔꯛꯄ ꯃꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯃꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯖꯩ ꯀꯣ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯀꯣꯝ ꯑꯃꯗꯤ ꯑꯥꯏꯃꯣꯜ ꯑꯦꯛꯁꯦꯇ꯭ꯔꯥ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯦꯐ ꯒꯥꯔꯗ ꯄꯤꯁꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯝꯇꯪ ꯊꯝꯖꯒꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯕ ꯏꯌꯥꯝꯕ ꯈꯔ ꯑꯃꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯔ ꯀꯟꯐ꯭ꯌꯨꯁ ꯂꯩꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯃꯁꯤ ꯑꯩꯅ ꯑꯩꯒꯤ ꯃꯩꯇꯩꯗ ꯐꯨꯔꯨꯞꯇ ꯍꯥꯟꯅ ꯇꯥꯔꯒꯦꯠ ꯑꯩꯈꯣꯏꯒꯤ ꯄꯨꯟꯖꯟꯅꯅꯕ ꯍꯣꯠꯅꯕꯕꯨ ꯉꯝꯗ꯭ꯔꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯂꯥꯝꯖꯟꯒꯅꯨ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯝꯇꯪ ꯊꯝꯖꯒꯦ ꯃꯁꯤ ꯑꯩꯅ ꯍꯥꯏꯌꯦꯅ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯈꯪꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡꯂꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯖꯁ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯐꯦꯁꯕꯨꯛꯇ ꯅꯠꯇ꯭ꯔꯒ ꯃꯦꯗꯤꯌꯥꯗ ꯈꯔ ꯑꯩꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯄꯥꯎꯗꯣ ꯈꯔ ꯇꯝꯖꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯄꯦꯟꯗꯕꯗꯣ ꯂꯥꯎꯖꯕꯩ ꯋꯥꯅꯤ ꯀꯣꯝꯒꯤ ꯐꯨꯔꯨꯞ ꯍꯥꯏꯔꯤꯕ ꯀꯣꯝꯁꯦ ꯃꯈꯣꯏꯁꯦ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯒꯤꯗꯤ ꯆꯤꯔꯨꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯑꯥꯏꯃꯣꯜꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯌꯥꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯌꯥꯝꯗꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯛꯀꯅꯤ ꯌꯥꯝꯗꯣꯏꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯤ ꯆꯨꯝꯃꯤ ꯂꯥꯟꯗꯤ ꯑꯩ ꯈꯪꯗꯦ ꯇꯥꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯁꯦ ꯃꯤꯔꯥꯏꯕꯤꯕꯒꯨꯝꯕ ꯑꯗꯩꯗꯤ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯩꯅꯤ ꯈꯪꯗꯦ ꯑꯀꯟ ꯑꯊꯧꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯅꯤ ꯈꯪꯗꯦ ꯒꯣꯔꯃꯦꯟꯒꯤ ꯍꯥꯛꯇꯛꯇꯅꯤ ꯈꯪꯗꯦ ꯃꯩꯇꯩꯒꯤ ꯍꯥꯛꯇꯛ ꯑꯩ ꯑꯗꯨꯗꯤ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯕꯠ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯐꯨꯔꯨꯞ ꯑꯄꯤꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯕꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯑꯩꯈꯣꯏꯅ ꯇꯥꯒꯦꯕ ꯋꯥꯔꯤ ꯇꯥꯕ ꯑꯃ ꯇꯥꯕ ꯃꯇꯝꯗꯁꯨꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯤꯡꯁꯦ ꯁꯨꯝ ꯂꯥꯞꯊꯣꯛꯅꯈꯤꯕ ꯑꯩꯈꯣꯏꯒ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯞꯊꯣꯛꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯈꯪꯉꯒꯗꯤ ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯅꯥꯎꯀꯣꯟꯕꯤꯕ ꯑꯃ ꯆꯪꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯦꯁ ꯑꯦ ꯃꯌꯥꯝꯕ ꯑꯦꯁ ꯑꯦ ꯃꯅꯥꯎ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯦꯖꯣꯔꯤꯇꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯤꯡꯁꯦ ꯀꯣꯟꯁꯤꯟꯕꯤꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯕꯗꯤ ꯉꯁꯤ ꯀꯨꯀꯤꯁꯤꯡꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯃ ꯌꯦꯜꯍꯧꯅꯤꯡꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯐꯨꯔꯨꯞ ꯃꯆꯥ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯃꯅꯨꯡꯗ ꯆꯜꯍꯟꯈ꯭ꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯔꯨꯕ ꯈꯔ ꯑꯗꯨꯅ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯃꯤꯔꯥꯏ ꯍꯥꯏꯕ ꯅꯠꯆꯗꯦ ꯃꯁꯤ ꯑꯩꯅ ꯃꯤꯔꯥꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯔꯝ ꯀꯥꯟꯗ ꯃꯤꯔꯥꯏꯅ ꯍꯥꯏꯔꯛꯑꯒꯗꯤ ꯑꯩ ꯈꯨꯝꯕꯝ ꯈꯪꯉꯣꯏ ꯑꯩ ꯇꯁꯦꯡꯅ ꯑꯗꯨ ꯃꯇꯥꯡꯗꯨꯗ ꯑꯩ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯋꯥꯔꯤ ꯇꯥꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯑꯥꯏꯃꯣꯜ ꯐꯨꯔꯨꯞ ꯑꯣꯏꯒꯦꯔꯥ ꯑꯗꯩꯗꯤ ꯑꯦꯅꯤ ꯐꯨꯔꯨꯞ ꯌꯦꯡꯉꯣ ꯊꯪꯒꯥꯜ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯊꯪꯒꯥꯜ ꯐꯨꯔꯨꯞꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯇꯅ ꯈꯣꯠꯇꯅ ꯂꯩꯈꯤꯕꯅꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯐꯝꯗꯨꯒꯤ ꯑꯅꯛꯄ ꯖꯒꯥꯁꯤꯡꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯍꯦꯛꯇ ꯂꯩꯁꯤꯟꯈ꯭ꯔꯕ ꯃꯐꯝ ꯑꯃꯅꯦꯕ ꯃꯈꯣꯏ ꯀꯨꯁꯤꯔꯥꯁꯤꯗ
ꯀꯃꯥꯏ ꯍꯥꯏꯅ ꯈꯪꯒꯥꯜ ꯈꯨꯟꯗ ꯑꯩꯈꯣꯏ ꯆꯠꯂꯨꯏ ꯅꯣꯡꯃ ꯑꯩꯈꯣꯏꯅ CSCKꯒꯤ ꯌꯥꯝꯅ ꯌꯛ ꯌꯛ ꯂꯥꯎꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯅꯤ ꯑꯍꯨꯝꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯆꯠꯂꯨꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯇꯝꯃꯛꯄ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯊꯦꯡꯅꯈꯤꯑꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯗꯤ ꯃꯈꯣꯏꯁꯤꯡꯕꯨ ꯃꯩꯇꯩ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯟꯅ ꯄꯨꯟꯁꯤꯟꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯔꯤ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯟꯕ ꯑꯃꯗꯤ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯅꯤꯡꯉꯤ ꯃꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯕꯅꯤ ꯃꯈꯣꯏꯕꯨ ꯏꯟꯊꯣꯛꯄ ꯃꯇꯝꯗ ꯌꯦꯛꯅꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯂꯧꯁꯤꯟꯈꯤꯅꯤ ꯌꯦꯛꯅꯕꯁꯤꯡꯅ ꯂꯧꯁꯤꯟꯈ꯭ꯔꯒꯗꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯄꯋꯥꯔ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯀꯣꯟꯁꯤꯜꯂꯀꯥꯟꯗ ꯁꯦꯟꯇꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯑꯃ ꯑꯣꯏꯅ ꯌꯦꯜꯍꯧꯃꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯗꯨꯒ ꯃꯩꯇꯩꯁꯤꯡꯒ ꯑꯃ ꯑꯃꯒ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯁꯦꯟꯇꯔꯗ ꯑꯩꯈꯣই ꯂꯥꯎꯕ ꯑꯃ ꯆꯪꯉꯦꯕ ꯃꯩꯇꯩꯗꯪ ꯂꯥꯎꯕ ꯅꯠꯇꯕ ꯐꯨꯔꯨꯞ ꯃꯆꯥ ꯃꯆꯥꯁꯤꯡꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏꯁꯦ ꯂꯥꯎꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯃꯈꯣꯏꯒꯤ ꯂꯥꯎꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯦ ꯐꯪꯉꯛꯀꯗꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯐꯝꯗꯤ ꯊꯣꯛꯇꯕꯅꯤ ꯃꯈꯣꯏꯅ ꯈꯪꯅ ꯇꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯌꯦꯛꯅꯕꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯔꯒ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯃꯆꯥ ꯃꯆꯥꯁꯤꯡꯁꯨ ꯀꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯅ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯂꯧꯁꯤꯜꯂꯒ ꯃꯣꯏ ꯄꯨꯟꯅ ꯗꯤꯃꯥꯟ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯅꯃꯥ ꯑꯃꯗ ꯇꯧꯃꯤꯟꯅꯔꯤꯑꯕ ꯑꯗꯣ ꯃꯈꯣꯏꯁꯤꯡꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯧꯊꯣꯛꯄ ꯑꯃꯗ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯂꯥꯡꯗꯨꯗ ꯆꯪꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯨꯗꯨꯗ ꯆꯪꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯣ ꯏꯆꯦ ꯏꯆꯜꯁꯤꯡ ꯏꯅꯥꯎ ꯏꯄꯥꯁꯤꯡ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯀꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯤꯍꯤꯡꯗꯨꯗ ꯑꯩꯈꯣꯏꯒ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯪꯁꯤꯟꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯃꯇꯝꯗꯨꯗ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁꯁꯦ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯃꯩꯇꯩꯗꯪꯅ ꯂꯥꯎꯔꯒꯗꯤ ꯇꯥꯕ ꯈꯔ ꯋꯥꯠꯂꯤꯗꯣ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯃꯌꯥꯝꯅ ꯂꯥꯎꯔꯒꯗꯤ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯔꯤ ꯃꯁꯤ ꯆꯨꯝꯕ ꯂꯥꯟꯕꯗꯨꯗꯤ ꯏꯁꯥ ꯏꯁꯥꯅ ꯅꯩꯅꯕꯤꯔꯣ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯤꯌꯥꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯌꯦꯡꯗ꯭ꯔꯤ ꯍꯥꯏꯕꯗꯣ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯃꯁꯤ ꯑꯃ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯏꯁꯥꯒꯤ ꯐꯨꯔꯨꯞꯇꯒꯤ ꯍꯦꯟꯅ ꯃꯤꯒꯤ ꯐꯨꯔꯨꯞꯇꯨꯁꯨ ꯀꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯁꯤ ꯑꯗꯣ ꯂꯥꯁ ꯑꯣꯏꯅ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯦꯟꯂꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯄꯥꯟꯒꯤ ꯆꯥꯛ ꯆꯥꯔꯒ ꯃꯄꯥꯟꯒꯤ ꯁꯦꯜ ꯆꯥꯔꯒ ꯃꯄꯥꯟꯒꯤ ꯊꯕꯛ ꯇꯧꯔꯒ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯦꯟ ꯑꯣꯏꯅ ꯖꯣꯕ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯑꯣꯚꯔ ꯑꯣꯏꯅ ꯆꯠꯂꯤꯕ ꯅꯈꯣꯏꯗ ꯑꯩ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯅꯤꯡꯉꯤ ꯃꯁꯤ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯗꯕꯅꯤ ꯔꯤꯜ ꯑꯃ ꯅꯝꯃꯒ ꯅꯁꯥꯒꯤ ꯀ꯭ꯂꯕ ꯑꯃꯗ ꯆꯠꯂꯒ ꯅꯁꯥꯒꯤ ꯍꯔꯥꯎ ꯑꯃꯕꯨ ꯆꯠꯂꯒ ꯑꯗꯩꯗꯤ ꯍꯦꯟꯅ ꯏꯟꯖꯣꯏ ꯇꯧꯔꯒ ꯆꯠꯂꯒ ꯂꯥꯏꯚ ꯊꯥꯗꯣꯔꯛꯄ ꯑꯗꯨꯃꯗꯤ ꯊꯥꯗꯣꯛꯄꯤꯔꯛꯀꯅꯨ ꯀꯣ ꯑꯗꯩꯗꯤ ꯍꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗꯁꯨ ꯃꯉꯥꯏꯔꯦ ꯃꯩꯇꯩꯁꯦ ꯌꯥꯝꯅ ꯄꯪꯉꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯦ ꯅꯣꯏ ꯑꯩꯈꯣꯏ ꯃꯤꯛꯁ ꯃꯆꯥ ꯅꯠꯇꯅ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯦ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯁꯟꯙ꯭ꯌꯥ ꯂꯥꯏꯁ꯭ꯔꯝ ꯍꯧꯖꯤꯛꯀꯤ ꯔꯤꯜꯒꯤ ꯃꯇꯥꯡꯁꯦ ꯌꯦꯡꯉꯣ ꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯩ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯄꯣꯠꯇꯗꯤ ꯑꯩ ꯃꯃꯤꯡꯗꯤ ꯑꯝꯇ ꯄꯟꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯍꯪꯒꯣꯏꯕꯁꯨ ꯑꯃꯨꯛ ꯐꯥꯎꯋꯦ ꯑꯃꯨꯛ ꯍꯥꯏꯒꯦ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏꯐꯀꯤ ꯃꯇꯥꯡꯁꯤꯗꯀꯣ ꯔꯤꯜ ꯅꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯃꯥꯟ ꯇꯧꯕꯗꯤ ꯌꯥꯝ ꯇꯧꯅꯤꯡꯗꯦꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯈꯣꯏ ꯅꯨꯡꯉꯥꯏꯔꯝꯕꯗꯤ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯗꯤ ꯏꯊꯟꯗ ꯑꯩꯒꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯣꯏꯅ ꯂꯩꯕ ꯃꯤ ꯑꯃꯅꯦꯕ ꯅꯣꯏꯅ ꯉꯥꯎꯔꯤꯗꯨꯗ ꯍꯦꯟꯅ ꯑꯩ ꯉꯥꯎꯕ ꯌꯥꯏꯑꯕ ꯅꯣꯏꯅ ꯂꯥꯡꯉꯤꯗꯨꯗ ꯍꯦꯟꯅ ꯑꯩ ꯂꯥꯡꯕ ꯌꯥꯏꯑꯕ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯑꯗꯨꯕꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯝꯗꯝꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯈꯜꯂꯀꯥꯟꯗꯅꯦ ꯂꯥꯡꯅꯤꯡꯕ ꯃꯌꯥꯝ ꯂꯩꯔꯁꯨ ꯂꯥꯡꯗꯕ ꯅꯨꯄꯥꯅꯤ ꯑꯗꯣ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯔꯅ ꯆꯦꯟꯗꯕꯗꯤ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯌꯥꯝꯕꯗꯤ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯌꯦꯡꯉꯣ ꯑꯦꯅꯤ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕꯁꯤꯡꯁꯦ ꯆꯠꯂꯅꯤ ꯂꯥꯡꯉꯨꯔꯅꯤ ꯉꯥꯎꯔꯒ ꯊꯛꯆꯜꯂꯅꯤ ꯉꯥꯎꯁꯜꯂꯅꯤ ꯍꯦꯛꯇ ꯑꯁ ꯈꯪꯗꯦ ꯌꯥꯝꯅ ꯑꯣꯠ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯃꯁꯤꯗꯤ ꯌꯥꯝ ꯇꯧꯍꯟꯅꯤꯡꯗꯦ ꯀꯣ ꯑꯩ ꯅꯨꯄꯥꯅꯦ ꯅꯨꯄꯤ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅꯅꯦ ꯅꯨꯄꯥ ꯑꯩꯅꯅꯦ ꯉꯥꯎꯕ ꯌꯥꯏ ꯃꯤꯡꯗꯤ ꯌꯥꯝ ꯄꯟꯅꯤꯡꯗꯦ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ KKLꯅ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞꯅ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯗꯨꯝ ꯌꯥꯝ ꯈꯪꯉꯅꯤ ꯀꯪꯂꯩꯄꯥꯛ ꯀꯟꯕꯅ ꯀꯅꯥ ꯊꯤꯡꯈꯤ ꯈꯣꯠꯈꯤ ꯍꯥꯏꯕ ꯃꯇꯥꯡꯗ I stand for ꯑꯗꯨ ꯑꯗꯥꯅ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤ ꯃꯥꯅ ꯆꯠꯂꯤꯗꯣ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯋꯥ ꯉꯥꯡꯕꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯥꯏꯈꯤꯑꯕ
mana karigumba kharadi afaba tawramen adubu onkhlatpadadi hekta filmgi masagi oiba pura ma thiraga ai isagi kinoni ai business ni natraga ai kalani aduni adani chalaga masagi kinoduda singnabagi mongda tawrakanda magi matau tama kanda kayano ba tawra imyamse moigi matau myama matamnare ba huji ado mingsel oiriba nakhoi mingsel do ona taina na basina bada maram oraga real myam ama maite myam ama thole ado sigumba myam se ai apanda leiba jinau singsu masi thoningde yariba makai masugumna real namdana oktabagi lichat ki moongda mama mapana waraktabagi moong adagidi as khangde yam nungaite pot ama delivery tawbada lupa 33 khaktane nongmada pota kunthra nimfu khak tawba ngamni petrol gi khaidokpada chahum chamri khaktani pangni se ananda 1000 sigi mangda ai ginu pina phone torame ma thabak chathokpagi ko yam khangde mapanda leiba oira moigera sum care ji am lawhaninge nupi sing masamsa apanda leiba nupi sing nasu nupa sing nasu mai gi sinaba sing su care phajal lawhaninge ko aduna aisu adum care lawri engon su care lawbiri aina live thadokpada soigedaba pole edi tawbanu sohen ganu kuran ganu phajana nang live thadokpado pajana kaine miundu su chaiganu khutganu ai miundu chaibadi natte tawbatubu ngang dia da khara su leirakpa khangde sumase yamna phattaba nungaitaba adum thoktaba natte wangang musu ai haite koire ga ngang musu dum leitaba natte aduna hoji isin lausingda masai hangatna harakpada yariba makai post tawba matamda khantharaga mangjabana karin tongjabana karino khalaga post tawbiu aduga deliver chaliba ichin naw singju makoibu encourage tawbiu makoida thongna hapiu ko delivery amana nangki phattana ba tawbi haragadi yam thina tawbe hebase order tawribana koina gyan taw masiga tang ai aroibada haijage delivery gi matangda ko aduna deliver singje harau hansi nungai hansi aduga frontline sing da leiba chinnaw singsu makoigi thongna hapsi makoibu encourage tawba tamsi makoibu makoigi damakta like kuramsi mapuda thongni minasi aduga achum boregasu post tawbe yaba yadaba su khansi phatna mi changa hatkera lakh ta hatkera haliba adugi merit and demerit su khangsi kanagadra kanaroidra haba su khangsi masi su yam haijaningi chinaw sing da ko ado myam live chu loisalasi aisu live se sang ngang sumina taning daba sum leitaba natte adubu aina ngangi ba potsidi munna khandara kanda sina ngang bana phabra sina haidamna phabra haibasu aisu munna khandara kanda live se thadurupani aisu awaba mani ado lastly ai chinaw sing sida athuba matamda hujik frontline singi damakta mafam ahum da mateng pangningi mateng panggadaba potse sel oina natraga pot oina adudi kino toksi yam daba khara mateng panghanjaningi hujiki frontline karamba frontline no haibadi ai tamna hapcha roige aduga athoba singi damakta ngamangam daba lupa yam daba khara mateng tominasi ado aisu dum haijarakke ado hujuji koina dinatte adu matamduda mayamnasu adu support tobirau aidi ai site na pangbadi lupa lising ama mangai lising ani mangai na pangyan pangbada adu miyam pangminaragadi khado isu panggadrana khali lupa miyam na yang kai pang cham pangasu yamgani ado mateng pangbadi lepkumsi athoba singi damakta frontline singi damakta masidang haijage aroi boina yai phare yai phaminarase